ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯁꯈꯪꯗꯕꯁꯤꯡꯅ ꯅꯝꯕꯣꯜ ꯁꯕꯜ ꯂꯩꯀꯥꯏꯗ ꯑꯦꯝꯕꯨꯁ ꯇꯧꯕꯗ 38 ꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯄꯔꯁꯅꯦꯜ ꯑꯅꯤ ꯂꯩꯈꯤꯗ꯭ꯔꯦ 5 ꯁꯣꯛꯄꯗꯒꯤ ꯂꯥꯏꯀꯠꯅꯈ꯭ꯔꯦ ꯃꯤꯑꯣꯏ ꯑꯃ ꯄꯨꯂꯤꯁꯅ ꯐꯥꯈꯤ ꯍꯥꯏꯕ ꯋꯥꯍꯧꯗꯒꯤ ꯃꯤꯌꯥꯝꯅ ꯅꯤꯡꯊꯧꯈꯣꯡꯗ ꯊꯤꯖꯤꯝ ꯂꯝꯕꯤ ꯊꯤꯡꯖꯤꯜꯂꯨꯔꯦ ꯃꯈꯥ ꯇꯥꯅ ꯋꯥꯀꯟ ꯆꯠꯊꯈ꯭ꯔꯦ ꯑꯃꯗꯤ ꯒ꯭ꯔꯤꯟ ꯁꯤꯇꯤ ꯑꯣꯏꯍꯟꯅꯕ ꯆꯍꯤ 10ꯒꯤ ꯃꯇꯝꯗꯨꯒꯤ ꯂꯩꯉꯥꯛꯅ ꯏꯝꯐꯥꯜ ꯁꯤꯇꯤꯗ ꯊꯥꯈꯤꯕ ꯎ ꯄꯥꯝꯕꯤ ꯈꯔ PWDꯅ ꯗ꯭ꯔꯦꯟ ꯁꯦꯝꯕꯒꯤ ꯊꯕꯛꯇ ꯌꯥꯟꯊꯠꯈ꯭ꯔꯦ ꯈꯨꯔꯨꯝꯖꯔꯤ ISTVꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯍꯧꯖꯤꯛ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ ꯁꯈꯪꯗꯕꯁꯤꯡꯅ ꯑꯦꯝꯕꯨꯁ ꯇꯧꯔꯛꯄꯗꯒꯤ 38 ꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯖꯋꯥꯟ 2 ꯁꯤꯔꯦ 5ꯅ ꯁꯣꯛꯄꯗꯒꯤ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ 3 ꯑꯃꯗꯤ ꯁꯤꯖ ꯍꯣꯁꯄꯤꯇꯥꯜꯗ 1 ꯂꯥꯏꯀꯠꯅꯔꯤ ꯊꯧꯗꯣꯛ ꯑꯁꯤ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯆꯥꯎꯔꯥꯛꯅ ꯄꯨꯡ 5:30 ꯈꯔ ꯍꯦꯜꯂꯛꯄꯗ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯅꯝꯕꯣꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯇꯤꯗꯤꯝ ꯂꯝꯕꯤꯒꯤ ꯅꯝꯕꯣꯜ ꯁꯕꯜ ꯂꯩꯀꯥꯏ ꯃꯄꯥꯗ 38 ꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯀꯥꯡꯕꯨ ꯑꯃꯅ ꯏꯝꯐꯥꯜ ꯂꯣꯝꯗꯒꯤ ꯇꯥꯇꯥ 407 ꯑꯃꯗ ꯂꯥꯛꯄꯗ ꯁꯈꯪꯗꯕꯁꯤꯡ ꯑꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯑꯦꯝꯕꯨꯁ ꯇꯧꯔꯛꯄꯅꯤ ꯃꯐꯝ ꯑꯗꯨꯗ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯖꯋꯥꯟ 2 ꯂꯩꯈꯤꯗꯦ 3 ꯑꯃꯅ ꯁꯣꯛꯄꯗꯒꯤ ꯔꯤꯝꯁꯇ ꯂꯥꯏꯀꯠꯅꯔꯤ ꯖꯋꯥꯟ ꯑꯃꯅ ꯍꯦꯟꯅ ꯁꯣꯛꯄꯗꯒꯤ ꯁꯤꯖ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯛꯇꯨꯅ ꯂꯥꯏꯀꯠꯅꯔꯤ ꯂꯩꯈꯤꯗ꯭ꯔꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯖꯋꯥꯟ 2 ꯑꯗꯨꯗꯤ ꯅꯥꯏꯠ ꯁꯣꯚꯤꯗꯔ ꯁ꯭ꯌꯥꯝ ꯒꯨꯔꯨꯡ ꯔꯥꯏꯐꯜꯃꯦꯟ ꯔꯟꯖꯤꯠ ꯀꯥꯁꯥꯞ ꯆꯍꯤ 19ꯅꯤ ꯁꯣꯛꯂꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯖꯋꯥꯟꯁꯤꯡ ꯑꯗꯨꯗꯤ ꯀꯩꯕꯤ ꯈꯨꯂꯦꯟꯗꯒꯤ ꯅꯤꯡꯊꯧꯈꯣꯡꯖꯝ ꯅꯣꯡꯊꯣꯟ ꯆꯍꯤ 49 ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ N Ibochou ꯇꯥꯇꯥ 407ꯒꯤ ꯗ꯭राꯏꯚꯔ ꯑꯁꯥꯝ ꯂꯈꯤꯄꯨꯔꯗꯒꯤ DJ ꯗꯠꯇ ꯆꯍꯤ 33 ꯑꯄꯣꯛꯄ ꯂꯈꯤꯌꯥꯝ ꯗꯠꯇ सिक्किमदगी हविलदार BK राय चही 59 अपोक्पा विरजा राय तुरादगी LP सांगमा चही 94 अपोक्पा L वेटस्टिक S मोमिन अमदी उत्तराखंडगी सुभाष चंद्र अपोक्पा गुंदिलाल कवि हरी सिक्किमदगी हविलदार BK राय रिम्सदगी सीज हॉस्पिटल मखाताना लायंगनबगीदमक रिफर तौरकले हरी थौदोसी थोकलब मतुंग बिष्णुपुर डिस्ट्रिक्ट पुलिस की SP असम राइफल्स अमदी सिक्योरिटी फोर्स के अपुनबा कांगबु अमना मफम अदुदा लाक्तुना यिंगशिनख्रे मफम अदुदगी कापथोरखरबा नोंमै टोकनिंग कया अमसु लौखटपगा लोइनना मफम अदुगी अकोइबदा थीबा हुंबगी थबक चथरी हौजिक फाउबगी ओइनदी मिपा मिफुनगी पाउ फंगद्री थौदोसिगी मतांगदा नंबोल पुलिसना केस अमा लौखटख्रे लैखिद्रबा 38 सुबा असम राइफल्स की जवान अनि दु पोस्टमार्टम तौनबगीदमक रिम्स मोर्गदा पुरखरे थौदोदुदा सोकपदगी रिम्स हॉस्पिटल लाइखनरीबा निंगथौखोंजम नोंथोन मैतेना वाफम क्या थमलकली
ꯂꯝꯕꯤꯗ ꯃꯣꯏ ꯂꯨꯝꯃꯒ ꯂꯩꯔꯝꯕꯅꯦ ꯒꯥꯔꯤ ꯃꯆꯥ ꯇꯧꯔꯒ ꯑꯩꯈꯣꯏꯁꯨ ꯈꯪꯍꯧꯗꯦ ꯑꯗꯣ ꯃꯣꯏꯅ ꯍꯥꯟꯅ ꯀꯥꯞꯁꯤꯜꯂꯛꯄꯅꯦ ꯑꯗꯨꯝ ꯑꯩꯈꯣꯏ ꯈꯨꯠ ꯍꯟꯕꯒꯤ ꯃꯇꯝ ꯐꯪꯍꯧꯗ꯭ꯔꯦ ꯃꯣꯏ ꯀꯥꯞꯄꯝꯃꯒ ꯑꯗꯨꯝ ꯆꯦꯟꯈ꯭ꯔꯦ ꯃꯤ 4-5ꯒꯨꯝꯕ ꯈꯨꯠꯂꯥꯏ ꯑꯣꯇꯣꯃꯦꯇꯤꯛ ꯈꯨꯠꯂꯥꯏꯅꯤ ꯑꯩꯈꯣꯏꯁꯨ ꯄꯥꯏꯕꯨꯗꯤ ꯑꯩꯈꯣꯏꯅ ꯀꯥꯞꯄꯗꯣ ꯄꯕ꯭ꯂꯤꯛ ꯃꯌꯥꯝ ꯑꯃ ꯁꯣꯛꯀꯗꯕꯗꯒꯤ ꯑꯩꯈꯣꯏ ꯈꯤꯇꯪ ꯀꯥꯞꯍꯧꯗ꯭ꯔꯦ ꯑꯇꯩꯗꯤ ꯂꯣꯏꯅꯃꯛ ꯘꯥꯏꯜ ꯑꯣꯏꯔꯦ ꯑꯩ ꯈꯤꯇꯪ ꯀꯩꯅꯣ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯄꯨꯟꯅ ꯒꯥꯔꯤꯗ ꯃꯃꯥꯡꯗ 2 ꯇꯨꯡꯗ 3 ꯇꯣꯡꯕꯅꯤ ꯑꯃꯔꯣꯝꯗ ꯍꯥꯟꯅꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯇꯨꯅ ꯁꯣꯛꯂꯕ ꯖꯋꯥꯟꯁꯤꯡꯒꯤ ꯐꯤꯚꯝ ꯌꯦꯡꯁꯤꯟꯈꯤ ꯇꯨꯡꯗ ꯄꯥꯎꯃꯤꯁꯤꯡꯅ ꯍꯪꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝꯗ ꯑꯦꯟ ꯕꯤꯔꯦꯟꯅ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯄ ꯑꯁꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯈꯤ ꯁꯤꯒꯤ ꯇꯟꯖꯥꯁꯤꯗ ꯁꯨꯃꯥꯏꯅ ꯊꯣꯛꯄ ꯍꯥꯏꯁꯦ ꯁꯤꯗ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯕ ꯀꯩꯁꯨ ꯂꯩꯇꯦ ꯑꯩ ꯀꯩꯝ ꯍꯥꯏꯔꯨꯔꯒꯦ Ngarang numidang Bisnupur District Police na Ningthaukhongdagi miyoi ama phaki haibagi wahauda Manipurgi khwaidagi maruoiba lambi singi manungda ama oiriba tidim lambi thingjelure Istv News na phangba paugi matungina fariba miyoi adu anti drug campaign Bisnupurgi convener oibada natana Ningthaukhong Mangolnganbi College ta hangba relief camp committee gi mihut oina achoba thodang loriba Ningthaukhong Municipal Council Ward number 13 dagi Thokchom Roman koba miyoi amani Ngarang Bisnupur District Police ki CDO team amana phaki haiba wahaudagi ngase ayu anganbadagi Ningthaukhong Bazar da lamdam adugi miyamna didim lambi thingduna khongjang changsinkhrai masing yamlaba nupi kyana thongnarakuna chathakiba lambi thingbaduda maram oiraga achat awong singda khudong chadaba kaya mayoknakhi chathakiba lambi thingbasina moirang lomdagi Imphal tamna lakpa gari sing Imphal lomdagi moirang tamna haidarakpa gari sing thattuna thamki ayuk charakna pung 8 lom taba duwaida Bisnupur Police ki OC laktuna ban tawriba singa wari sanaduna ayuki pung 8 minute kunthra tabada hiramasigi matangda wari sananaba khanghalamki khongjang asigi matangda saruk yakibi RK Tombishna kobi mera paibi amana phongtorokibada fakiba Roman achamba miyoi ni telephone gi kuthangda wari sanarui haibagi damak chamna hingjariba miyoi amabu maral pisilaga fabagi chatnabi yaningde Roman bu condition amata yaudana thadoktribu fawa bannasi makhatana chathakigani haiki Masagi phamkana naba commando singna chathariba kainose masagi upgrade phangnanaba magi post ado high level yaunanaba gidamakta mipha mipun tawraga phai hainanaba PR gi room da chathariba thawong ase sungya yabagi ngamoi amo hana su tawbiganu haibu wafam si thamjari aduga lan gi matamdana hariba kuki narco terrorist singna pangkap ta gablak pa matamda makoi gi order pide order phangde haidana singkhong yaurura phawbada commando sing hantharakiba aduga akhoi gi karisu nomai ka pa haidriba khunga pa isa isu singnadi iramdam parja kandaba yade haidana khangdana leigiba mayam am leikrabani lanphamdana mai leiraga chelaga ngasina Manipur nungsiba sadana masagi upgrade kana nabi damakta pangphada phaba se amona tawbiganu haibu wafam se hanna pawjen piri Amarom da thodo sigi matangda khongjang changsiliba singa SP Bisnupur ga unaduna wari shanakrai wani shanaba aduda wafam kharada yanaba purakpati nungchilgi matamda lambi thingbagi khongjang adu handokhi adubu phazaliba miyoi thadoktriba maramna khongjang changsiliba singa aduna lambi thingbagi mahota Ningthaukhong kaithelda wakanifam chathari Green City ki wakhalonda pauna kaithel gi lambi da ingsok lisingani supna mari da thakiba upambi sing Forest Department gi ayaba yaudana PWD Department na drain sembagi mingda chahi kun helaba upambi sing ningtamna yanthalamle Forest Department gi official sing laklaga u yanbada season aramba JCP ani detain tawkre Forest Department na u yanbagi ayaba pi kiba leite Forest Act ki matungina legal gi oibala khotfam thokpa action logani haina Rans Forest Officer Sadar Hills Rans Mangsatabam Jobit Maiteina hairi hiramasta paudamama Lejari famsi Pauna Bazar hariba famasi miyam tinba amasung lalo litiki jam sawma famamani hariba mafamasi da chathok chasin toiba miyam gi khudong sanaba 2004 gi matamda matamdugi laingakna hariba lambi asi
असंग लंबी होइनविदमक्ता उ पामी कयाम थागी नाकन उरिबा उ असि यामद्रब चही कुन हेलाबा उनी अदुबु हौजिक हजि मरम अमत सादना मफम अमत खंगदना ngasi yanthalaga taraga lere masigi namasi tung semgatliba drainage system ji gi da apan bi haibigi namada u sing asi lokthokliba loktholaga kanagi ayab lorga lokthokliba no masida ayab piribana kanano adu masigi tung sola kadoriba tawriba plan amasu project sing asi karamna coordinate tawrige haibadu haiba miyam da saw wahang am ori हाइब लंबी असि आइगी तुंगद उरिबा असि असंगबा उरुम मरक्ता मियाम न चलिबा अमसुंग सारबा कालेंगी मतम सिदा मियामी पोथाफम अम ओरिबनी तबुदो पौना बाजार इमा कैथल ममांगदगिना कैसांपाट पावदा लेरिबा लंबी असि पडिंगदा सौरांग उकुन मुक हाइबा ड्रेनेज सेम्बा प्रोजेक्ट असि मखादा कथथख्रे हाइबा असि मफम सिदा दुकान फमलिबा सिंगी मफमदगी फोंदरबा वाफम अमनी हाइरिबा कथथख्रिबा उ सिंग असिना करमना कानबा पिरमगे अमसुंग हौजि कथथख्र मतुंगदा कदाइ फावदा सोकदौरगे अमसुंग प्रोजेक्ट सिगी मतंगदा मियामना करि पामनि हाइबदि मतंगदा खंगमिनसि उ कथथप सिदि नुंगाइते करा कानाबा फंगबनेना उ लेबगी अदु उ कथथपसि याम नुंगाइतेबा उ थावरगा अमुक यानसलिसिबु करिनो ग्रीन सिटी ओरगा अमुक कथथलिसिबु करिनो ग्यालेता तादे मखोय सेंनारतादे उ यानबगी सिदि याम नुंगाइते कइगिनो उ से ngasi hek tharaga hayeng ta chawgadaba nate samna habada ibobi chimi se orenga tharambani matamnuda pongna baja che pungchang changangani hairambani adu chahi 30 kun hela bane sangju sanga bane adu khangowduna project work ama lai project work si budi yamna phai afaba mai kai rom da pu basu yam kani project lak project sida unung yam basidi khang thaido thajin tawraga tahonning bane adu par yan ta kare aduga tawbasu engineer amagi makhada kamai tawraga phajaba mong da yengaga sorok su picture da ba mayam su yaba hoji sorok ju khra pixel up tawna chanba ure masi engineer mai makhada quality chu control tawba oina kari kari taw chigi haba dumai ga khanaraga tawba pame ai wa khana forest ki makhada leibo amagadi mai penalty tawam thokra na kharmani adu kanai makhada leibo no di koina khangdre adu u yan masi ta sing nungaite उ leiba kandadi kitang akhoi relief fangbanena hoje pura nungaite adu lambi su amuk pixel ani moina u kakthalena lambi se pura jam hoire adu ga khoi pot sit pasu pura down hoire hoje adu amot panakta ngai re bazar manung sida hana gumba amta manadre asiam वारे दा थबक से प्रोग्रेस अमता लेते थानी है ना सुजले थबक से अमता लोइदे मतेक सी लोइबंग अमद्रेबा थानी सुजले थबक तवरदे नियम चाना तवरो फजना तवरो अदुगा याम थुना लोइसन बियो थबक से हौजिक उयान थलिबा फम सिदा फॉरेस्ट डिपार्टमेंट की रेंज ऑफिसर अमसुंग बीट ऑफिसर याव फम सिदा लागले अगम फम सिदा पाइखल लइबा थबक सिंग से येंसले अदुगा उयान थत पसिदा मरु ओइना सीजन नरंबा जेसीबी अनि हौजिक फॉरेस्ट डिपार्टमेंट ना मखोय फागले अमसुंग मखोय मखा ताबा लीगल एक्शन करी करी लखत कदगे अमसुंग करी करी प्रोसेस पाइखत कदौरी हाइबदि मतंगदा मपुंग फाव डिटेल्स अब खमिनसी कोई फॉरेस्ट डिपार्टमेंट साइड की परमिशन अमता पीगिबा लेते ट्री फेलिंग तौरिसि इलीगल ने हौजिक मोइना तौरिबाजे अदो कोई फॉरेस्ट डिपार्टमेंट साइड की परमिशन पीगिबसु लेतबनिना नेसेसरी फॉरेस्ट लॉ एंड एक्ट की मतंगिना कोई एक्शन दो लखत जगनी ईडब्ल्यूडी डिपार्टमेंट की हाइतारे जनवरी फेब्रुआरी साइड शिफ्टिंग ऑफ यूटिलिटी की मतंग परमिशन मन लौजगे यानी लामी अदुगा ट्री फेलिंग तौजगे हाइना परमिशन दी अदुमक्ति लामदे हाइतारे कोई एनओसी लौजगे ट्री फेलिंग तौबियो को तौजगे को के हाइना दी लामदे लॉ की मतंगिना कोई नेसेसरी एक्शन कोई सो पोस्ट पीरगा नेसेसरी लॉ एंड एक्ट की मतंगिना करी तौगदगे हाइबदो कोई खनाजरी कोई इनिशियल इंक्वायरी की मतंगिना दी सिगी ड्रेन चनबसे कोई पीडब्ल्यूडी डिपार्टमेंट चनबने अदो मोइना याले ना कोई अदुम लौजरे आइगी इनिशियल इंक्वायरी दा कैसा पातगिना माबिर फार्मेसी लेबसे सिबोजे जेना वनाइ सिदा 120 उ होवेबा सिबो मनुंग सिदा उजे मंगा मु यालमेबा आइना चबा मतमदा दुगी हेक नमितु दगे आइना सिगी थबक से तौबा यागिरोय अखोइदा हायर अथॉरिटीना कनो पिरकपसु लेते उ फेलिंग तौ हाइबेगी अन फॉरेस्ट डिपार्टमेंट दा केमता हायर तमिंगना अमतंग लेपीगी को हायर लेफल लेबा अदुगी मतुंग दा मु उ अनि यालेना अदमाइना उंतायबा आइगी स्पोर्ट इंक्वायरी हाइतारे उ 120 सिगी मनुंग दा उ तरेत मुक्ति यान ग्रेना आई फाइंडिंग दले इनिशियल कनो दा अदुगा रिपोर्ट मक्ति हायर अथॉरिटी दा हाइपेट बिजरे अदुगा प्रोसेस तौबो खोपदी अदुम तौ मथंग मथंग तौरानी लेबासी प्राइम मिनिस्टर नरेंद्र मोदी की एक पेड़ मां के नाम इमा की मिंगदा उपामी मम थाजी हाइबा स्लोगन ना नसी ममदम सिगी मियाम दा उ थाबगी वाखलोल पिरेबनी हाइबा सही कुन हेलबा उ से यांथत्खरे मागी मपुनसी लोइरे तवदबु मफम असिदा करम कांद उ मुख थारगा लंबी असि संगनगिदौरिगे पीडब्ल्यूडी डिपार्टमेंट ना मकोई ड्रेन सेंबगी दमकता उ पाम्बे यांथत्खिबा मतमदा मकोइदा उ मखाताना थागे हाबी वाखलो लेब्रा दो थारगना करमना थागनी हाइबासी वहां याम लेरी हाइबा वहां सिंग असि पाउखु मतम चाना मियाम नंगाइमिनसी तवदबु उ पाम्बी अमना थाबा मतमदगी हौरलगा मपुंग फाराबा मतुंग मियाम दा कराइ फबा कानाबा पीबगी हाइबासी मिपुंग खुदिंग खंगनरे बंगातनी अदुबु उजे यांतप मतमदा मदुगी वखलोल मिनुंगसी अदु याउखिदबा अदुना ngasidi lamdam sigi ainga sagi khalda chauna kaiba piri amasung nioi ba khaltana tana jiba panba kya amasu awawa piri haibasi khamina tangai fade video journalist ningom rajan ga loina pawdam jari ba michael jimam ISTV news pauna bazar
Haukiba numit kharani Manipur Police, Assam Rifles, Indian Army, BSF amadi tongan security agency singna Chingi district singda operation chathabada yamnaba nongmai amadi bomb phagat pangamkhre. Police tagi fangwa paugi matungina Churachandpur, Chandel amadi Tingnopalgi mafam singda thiba humbagi tabak chathabada yamlaba khusukhulai kya phagat pangamki. Makoi singadugi manungda M16 rifle ama, MA rifle ama, Insas rifle ama, GCMK2 rifle ama, 303 rifle ani, Stand carbine ama, single barrel kuntragatare, double barrel ama, pistol taragamathoi, lethot ahum, pompi kunganipan amadi, lethot bomb mangayauri. Thagdok sing adugi matang da police na case lokatuna tijin bahori hari. Handak thokliba ising ichaw si mari lenaba Water Resources Department ki official singna Thawal Dam gi satar mari mag pit mari wangna thadok lambadagi miyam da ising ichaw gi awaba mayok na hanbani haina Manipur Pradesh Congress Committee ki President amadi Wangkem AC ki MLA KS Mega Chandran haikre MLA Mega Chandran makhatara dana Thawal Dam asi tha asigi taraga mari de ising hengatle haiduna satar gate mari mag hangdoki haibasi department asi ki official masana phongdorakli Damas lagi thadora ki pesing asina Thawal district ki tongan mafam sing da natana atopa mafam kyada ising ichaw thohanduna lawfam lambi gari nga gi farm yumkai misimina fawa thohan badana tana miyam da awaba kya piri thawong sing asida official sing na Thawal Dam gi satar sing amukta da fit mari wangni ising thadok pasi miyam bu sina ba thawong amani Masida Water Resources Department asigi thabak thoram totally fail oibaga manaba department am oire department asigi executive engineer level da makhoi masel khanaraga lobo warepta isingi satar thadok oiramle thokliba isingi chawsi official singi khusemna thohanbani Governor gi level da tongan ba high level officials singa hana khanaraga district administration da pau pi duna section thorang lokhatnaba miyam da hana mangjongna pau piramdana ichaw thohan basina miyoibagi punsi manghanbadana dana public property amangata thohanbani Masina lenga ki sigi leadership laitaba department singna yingshinba chattabida chokri da famduna laithokpadagi thohanbana masa masana fam thadokadabani chahi mada ising ichaw ahumlak thokpa si karama mafamda laibagi thawong asi leadership laitaba sina thohanbani maramasina pia lenga na khudimak daita pugadabani haki Water Resource Department se masigi total negligence adegi failure haiba laire haiba se khuna khangi masi ising hengal abasu ana masigi measures hoigi weather forecasting catchment area degi laiba khulbi sing myamji fajana mo study tawramdre aduna maram orkan da ising si chawre hairaga adusu ee gi level da discussion tawrakan da decision lobuni haye chawba disaster thokpa yaba achauba khudong thiba thokpa yaba sidadi honorable governor gi level da masigi decision si logadabane one time da 4 feet get mari se pulap thadokpa haiba sidi masidi ai khoi loina siruro haina thadokpa samane official singna semba adugumba disaster khudong thiba amane ba hujik lai sarkar gi chakuri pai ba mayam singsina office ta phamaga laibini sport ta field da laitabagi hai ba parja mayam gi awab nangin aduna maram murkanda masi chakuri thadokadabani mangkhriba lakhs of people gi properties life yum kai mayam singsigi proper compensation ama masi pidaba su yaroi Imphal West District Department singa khusanaduna ising yokshin naba thoshil sem lagani haina DC Imphal West Mayanglambam Rajkumar na haikre Department of Agriculture gi makhada District Agriculture Officer Imphal West amasung Agricultural Technology Management Agency Imphal West anina puna sinduna Nation First @ 75 campaign ga mari leinena Rashtriya Krishi Vigyan Yojana RKVY Agricultural Input Soil Health Card amadi State Plan English ngani kun ga manga kun ga taruki manungdagi Lomi Singda Maru Marang Kushina Baga Mari Lenana DC Imphal West Mayanglambam Rajkumar na wafamasi Phongdokhibani Director Agriculture Department Peter Salam District Agriculture Officer Imphal West S Kennedy Su Sarukyaduna Lamfelda Leba District Agriculture Office Complex Pangtokhiba Thoromaduda DC Imphal West Mayanglambam Rajkumar na makhatana Lau Singubana India gi GDP gi chada Taraga Taruktagi Taraga Nipan Fawa Kudol Tamli Lam Masida Apunba Mikoki Chada Nifudi Tabak Piribani Manipur da Sulawu Singubaga Mioi Kudingmak Haktinana Natraga Nakoinana Marilenagani Lam Asida Haktinana Tabak Suriba Lomina Kayano Nakoinana Samnaribana Kanakanano amadi targeted farmers Kangdoklaga Lengang na Piriba scheme singi Kanaba Haktinana Makoida Marak Kimi Yaudana Yohalabadi Hena Kanaba Bibangamgani Imphal West District ki Wena Ising Yokshinaba Toshilama Takaras the Semlagani Haiki
district sida thabak tawriba district administration gi office sing amadi water resources ka mari leinaba department khuding maksi coordinate tawraga madugi plan duna khoi guide tawhalaga punanabagi pandamda thambani masimak overall framework amagi makhada guide tawbinabagi idea duni madugi mawong da semjabani khoi district ki oiba agriculture ki plan hanadagi laitragadi plan semsi district agriculture plan ama aduga madugi plan duda in detail ngasai gi se soil profile dagi hore haraga tenancy gi system sina kamaina lai ka hai base koi study fazana tawminare haraga plan semba yamna mathau tagane na khalli District Agriculture Officer Infal West S. Kennedy na khongthang asi India pumbagi oina pangthokliba Nation First @75 campaign ga mari lenana kudong chaba sing asi district asigi lomi singda phanghanba hobani khongthang asi lakliba October thagi tang ani fawda district asigi atai mafam singdasu lomi singda kudong chaba pibagi thabak su chathagani lomi singda khwaidagi maru oiriba si leibak lehaw lehenba duga chathok marang kaina puthokpani district asi khaktana tana Manipur gi leibak sing acidic oibagi changwangi masida lomi singna lehaw fanabani chathok hengatnabani haiduna lok sangam amada urea har kg 95 rom department na recommend tobadagi hena seasonary masina lehaw manghalli lomi singna isagi lawfam soil test suksoi soidana tobiu madugi matungina fertilizer kari karambana kayam yamna seasonagani micronutrient deficiency labasing fagatnaba soil health card ki mating lobiu haiki ihana namata ko natural farming asi akoi gi mafam asida koi cluster tarukta pangthokada bani already akoi recommend tawre identify tawre akoi adoi program chu hokre hari ba mafam sing asigi koi gi block mari istagi laiba koi gi clusters istagi laiba koi gi farmer sing sida koi gi lofam thing koi mamang da khomo soil sample sing aduna collection tawraga akoi ngasi soil test tor matung akoi da koi gi soil health card ase makoi da pizabani akoi na piri ba health card asigi batungina akoi na documented dose piri ba sida hari sai biragati akoi gi asin bagi chang hanthagi duna sathok hena puthok ngamgane habase ai thamjage National Highway da free movement ohinba ngamdana leiriba center ama selenga ki nunggi oiba agenda aikhoina kaidongnungda khangba ngamlaroi maram aduna aikhoi miyamna amatoina chungshina aikhoi fundamental right oiriba National Highway da free movement oiba phangnaba hotnaba matam oire haina imagi mairagi president Thokchom Sujatana phongdokre wafam asing asi numidang wairam baw parada leiba chief secretary gi office da Manipur gi chief secretary Punit Kumar Goyal ga unaraba matung ISTV da phongdokhibani Sujatana makha takibada Chief Secretary ko unabadu da Gwaltabi gi thoktok ki matang da semkiba inquiry committee ki report athubada miyam da khanghalu haiba wafam thamkibaga loinana thasi gi taraga humdoi da Manipur da pung khara gi laklamba Prime Minister na National Highway da free movement oibagi matang IDPS ki matang da kari supalam da bakhak natana India lenga ka su khut ek pina riba lalho lubna sugi yana che gi wangmada thabak tawraklabasu kari su haidana leiba haibasi maitai singi oinadi laibak thibani aduna thasi gi kungamari fawbagi manungda free movement ohenbiu natrabadi akan bakhongjang changsilagani haiki 10 days ki matam piraga sumaina haigre day 24 da phaduni madui manung duda tawbang amaga national highway se hangbang amadi phare ngamdraga de koi khongjen do halloi harame ado moina di kitang matam kitang tha amani kitang tawbiu aina tha amani haiba leite sir koi su haibe aba hare ma bharat ki pradhan mantri ni du khata koi na thanga chapa koi una phangoi na governor da pizaba pot bu mana du bokta kem haibiram da bani na city lifeline ni jibika myam hingen sigi communication se adogi buffer zone se moina thamak panate laiba sentence voice na thabuni adu singduna protection tawraga na highway di hangdo hanjin tawgadam ni masida isda thingjan ba habse mi magi fundamental mat pa kawe duna masi haksi de koi hallo athu boda dum kaino to biyo haba dum moina tak matam de hare dum matam lobong amoina koi dum haram 25 da koi gi changjam am thokpa changjan gani Imung manunggi oiba wahaudagi chahi yankairom suraba nupi ma thangna yanbadagi leikhidre hari Imphal East District ki Porampat Police Station na konba khurai thodam lekaida hairiba thododu thokibani hari Thododu da leikhidraba nupi edudi nauraibam Sila Elias Tenden kawi hari masagi chahi yankairom sukre mapuroibana leikhidraba nauraibam Rami Singh kawi hari leikhidraba nupi edu imung manungda makoi mari leminabani adubo mahaki oinadi mapuroiba amasung machasu leitabana mathanda naito moina hingjabani hari ngarang numidang pung 3:30 rom tabada imung manunggi oibo ahaudagi mioi kharana nupi edu thangna yanbadagi mafam adumaktada leikhidabani hari nupi edu gi hakchang gi mafam kya da thangna yanbagi dakfam tai hari
Numidang pung nipan rom tabada Porompat Police Station ki personal laklaba matung Forensic Department ki staff laklaga yengshilaba matung asiba hakchang rims ki mirel sangna thamkhre hari thaudodu ra chenaram gani chingnaba mioi ani police na fakre hari Amarom da misi sigi matang da against the brutal killing of Ningombam Ningol Naurembam Ongbi Sila alias Tenden Kurai Thodam Laikai Koba JC Masiamduna Miyamgi Oiba Mifamama Pamlaba Matung Tongan ba Warep Kya Lokre Warep Singadudi Mihat Asar Chenaba Mioi Kudimak Aingi Matungina Cherak Biba Laikidraba Silana Pamjarambagi Matungina Mahaki Hakchang Nupamayumda Aroiba Mathomangam Pangtokpa Laihoriba Yumfam in Kolasida Imung Manungi Mioi Oirabasu Nupamayungi Makatana Kanagumba Amata Lehendaba Janghandaba Mihat Pasing Masing Suna Fadriba Fawa Asiba Hakchang Laudaba Mihat Mioi Sing Laikai Stagi Matam Chupata Lehendaba Police ki investigation da Laikai ki Miyam na mapung fa na mating pangba Laikidrabagi Aroiba Mathomangam Nauraibam Sagaina Pangtokpa Amadi Laikidrabagi Thoram Singda Mahaki Mapuroibagi Imung Manungi Mioi Sing Amata Yahondaba Haina Warip Laukre Ngayam Food ki Anoba product manga ngasi Horticulture and Soil Conservation Department ki Director K. Devadatta Sarmana launch tokre. Ngayam Food na ukrulda pat pumlaga manglamba uhai sing ngasi value hengel handuna pambi thaba hengalak pasina thawai yaung na hotnarabadi miyam da sukana ba piba ngami haiba utli haina Director K. Devadatta Sarmana phongdokre. Mahana makhata na department asna state scheme oina English ngani kunga mathoi kunga ni thoi deki hokiba value chain processing through brand building initiative ki makhada entrepreneur nifurom training matik chana pi kibaga loinana kusukolai su yanthokre makhoi singa dugi manungda mioi tare nipan di ning thizana mai pangna thabak hoduna mioi kya amadasu thabak piba ngamduna chahi mada makhoi gi turnover lupa lakh kunthra dagi nifu fawa lakpangamkre Aukraldagi Ngayam Food na tawriba si brand building khaknate department na maruoiba pandam oiriba chahi amada uhaigi apunba chathok adugi chada nifu seasonaduna patpumlaga mangliba si seasonaraga manghandana product oina puthoklaga income da onthokpa dubusu Ngayam Food na maipakna changsili Ukrulda matam amada haikha haitup na chingba manglam kimbasing asidi uhai panba pambi thabagi chang hengalakle masina akoibagi khal kaihelakba bukan bada mating oire haiki aduga hainingai leitana akoigi ngayamgi product ki family puthoiba family ani subu akoigi both husband and wife amade entire family and relatives punamakpu Department of Horticulture and Soil Conservation gi aina mahut chinjaraga thagat phongdokchari Ngayam Food ki proprietor oiriba Ukrul district ki Siroi village tagi Khayuwon Sangarna English ngani taraga taruk tagi thabak asida changshin ba horakibani matam amada business torambada mai paktabadagi khulda sel amata paidana halaklaga tofam khangtana leikhi umangda chatlaga ataba uhai khullaga madudagi acharna chingba sab horakhi business chauna toramlaga apikpa thaba asi tawi haibagi nokna biba leikhi adubu maduna thairaga thabak aduda mai onsilaga honarakhibani dukanda yonbiu haina sel lodana piraga yolhanbadagi demand lakba horakibani haiki ꯑꯩꯈꯣꯏ ꯌꯥꯝ ꯋꯥꯕ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯄꯔꯁꯅꯦꯜꯂꯤ ꯃꯥꯅ ꯑꯣꯐꯤꯁꯇꯒꯤꯁꯨ ꯃꯇꯦꯡ ꯌꯥꯝ ꯄꯥꯡꯉꯦ ꯑꯗꯨꯒ ꯑꯣꯐꯤꯁꯇꯒꯤ ꯅꯠꯇꯅ ꯑꯩꯈꯣꯏ ꯋꯥꯕ ꯃꯇꯝꯗꯁꯨ ꯃꯥꯅ ꯑꯦꯟꯇꯔꯄ꯭ꯔꯦꯅꯔꯗ ꯌꯥꯝ ꯃꯇꯦꯡ ꯄꯥꯡꯅꯤꯡꯕꯒꯤ ꯃꯥꯅ ꯑꯩꯈꯣꯏꯕꯨꯁꯨ ꯑꯦꯛꯁꯇ꯭ꯔꯥ ꯄꯩꯁꯥꯁꯨ ꯃꯥꯒꯤ ꯑꯣꯟ ꯄꯣꯀꯦꯠꯇꯒꯤ ꯅꯈꯣꯏꯅ ꯂꯩꯕ ꯃꯇꯝꯗ ꯄꯤꯌꯣ ꯍꯥꯏꯅ ꯑꯗꯨꯐꯥꯎ ꯄꯤꯌꯦ ꯑꯗꯨꯒ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤꯗ ꯑꯗꯨꯝ ꯀꯔꯤ ꯋꯥꯠꯄ꯭ꯔꯥ ꯀꯔꯝ ꯇꯧꯕ꯭ꯔꯥ ꯄ꯭ꯔꯣꯒ꯭ꯔꯦꯁ ꯆꯠꯄ꯭ꯔꯥ ꯍꯥꯏꯕꯁꯨ ꯑꯗꯨꯝ ꯃꯈꯣꯏ ꯁ꯭ꯇꯥꯐ ꯑꯣꯏꯁꯅꯨ ꯀꯔꯤ ꯑꯣꯏꯁꯅꯨ ꯑꯩꯈꯣꯏꯕꯨ ꯑꯗꯨꯝ ꯃꯈꯣꯏꯗ ꯑꯩꯈꯣꯏ ꯑꯦꯟꯇꯔꯄ꯭ꯔꯦꯅꯔ ꯁꯥꯠꯅꯤꯡꯕ ꯃꯇꯝꯗꯨ ꯄꯠꯇꯤꯡ ꯑꯣꯏꯅꯤꯡꯕ ꯃꯇꯝꯗꯨꯗ ꯃꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯐꯖꯅ ꯑꯩꯈꯣꯏꯕꯨ ꯄꯠꯇꯤꯡ ꯇꯧꯍꯜꯂꯦ ꯑꯗꯨ ꯃꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯃꯇꯦꯡ ꯑꯗꯨꯝ ꯄꯤꯕꯒꯤ ꯑꯩꯈꯣꯏꯗꯣ ꯑꯃꯨꯛꯀ ꯂꯣꯟꯆ ꯇꯧꯔꯛꯄꯅꯦ Wangkai Kendra Manung Chana Ladiba Ward number Kungamathoi gi Nomaibung Wangkai Angom Laikai Amadi Yumlon Nabak Hedragao Kendra gi Manung Chana Ladiba Kongpal Mutum Laikai gi Mafam Sing the Haukiba Me Tha da Tam Thiraba Ichauma Mayok na Kraba Matung da Chatliba Tha September gi Taraga Mathoi Amati Taraga ni Thui gi Taba Horakpa Akan Manong na Hariba Mafam Sing na Hongnana Ising na Thumjinduna Lady Ngasi September gi Taraga Mapana Si Faubade Singasi Asumak Iriduna Lady Hariba Mafam Sing Asigi Yam Kraba Ising gi volume asi Kongpal Mutum Laikai gi Khathang ba sarukta leiriba Kongba Turelda Phatliba outlet asida taki kadabani Hairiba Ichin asida House Keystone Infra Private Limited na paikaliba sewage pumping station ki thabak na maram oiduna outlet asi funjan kibadagi matik chana ising chain bangamdaba amadi ising asi purakliba main drain
course ayambada lanai miyoi singna masa masagi apamba mongda uku hapchinba amadi lam khopchilakpana maram oiduna matik chana ising chatpa ngamhandre asigumba awabasi matungda amuhanna mayoknadanaba tungkoiba solution ama athubada pubiraknaba mari leinaba authority ki pungning chingslakli hozipaugi mrathana tema bremtang lominasi Diploma in Hospitality Management asi guaranteed placement piba course amani hospitality sector asi 22 lakh crore gi market value ori aduga employment haibidi thabaki oina 48 million job ki opportunity leigani JCRE gi hospitality da expert oraba trainer singdagi guidance lobiyu tambiyu Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup honglakliba punsigi lambi sida araiba chaba yaba makhai sasinari aduna hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule break matungna mayamam khana taram nokchari makhataba pau pisari Manipur district ta thanamba curfew hayeng ayuk pung manga dagi numidang pung tara fawba komthokle haina district magistrate Bisnupur dagi thadorak pachirol amana hari curfew komthokli manungda dukan amadi lalon itik ki hanagum adumak chathaba yagani adum oina sokpa yaba khusu khulai pubada athingba thamli loinana numidangi matamda curfew ki chanakanglon ngakna chatnaba miyamda khanghali hairiba yathang asigi wangmada kanagumba miyoi singna thabak tawrabadi logi oiba cherak phangba yai PhD education media personal child healthline women healthline health MSPDCL ATM gas filling gi oinadi komthokani haina cherol aduna makhataki dengi thengnanaba akaknaba layeng amadi hidak leitribana chekshin thorang lokhatpa khaktana hauzimaki oina dengi thengnaba ngamgani haina health services ki director Dr. Champo Golmain haire ISTV news ta akhanana unabada director hai hauzik ising chawa madi sabana maram oiraga dengi laina sandokliba Aedes kang macha kokpagi changwang bana Manipur da su hauzik dengi na naba masing hingali leikidaba ama yaure adum oinamak preventive measures lobana hauziki oina kiningai oide haina Dr. Chambo na phongdorakli mana makhata na hai National Vector-borne Disease Control Program gi makhada mafam sing the awareness piba madi fogging tawbagi thabak chu chathari miyamna karigumba laihau hoba kok chikpa hakchang da naba amadi oningba faroklabadi khudakta khwaidagi nakpa health center amada lakpiraga lemna test tokthokpiyu amadi treatment tawbiyu haiki ayuk nungchil amadi numidang wairamda kangna chiktanaba mosquito repellent sizinaba tumbada kangkhal khanbiba lekai gi akoiba amadi drain sing luna nana thamba sizinadaba tire amadi kolikte ising tunghanbidaba makhum kupsinduna marum kohandanaba miyamna chikshinbiyu hairi Directorate na tongan ba department singasu thabak paikhat minari section thorang sing mapung fana lokhatpa madi e pau sing da sandokliba advertisement awareness ki section thorang sing miyamna lobiragadi dengi laina dagi ngakthokpa ngamgani haina phongtorakle always the some the hen case yamni and maybe flood gi khakta when blame dong ngai lenti that is not only the reason for the living styles issue apoy se kha section में दरकार है वार्ड की लेकाई की म्याम सिंह जी ना आबम खाइदी awareness people दरकार है तो मोय ददी रिम्स लेबी any fever like the heck the laga कोई ignore तो already neglect तो already कोई ने दिन नार का सीता अदुना या वे हम खाइदी कोई ना सुमहाइना तो वदम नहीं है तो कोई ना follow तो already यम हान थगनी है खले always की say is a matter of concern aduna akoina su meeting da discuss tawraga yabam khaidi maximum fogging su tawre amuk hengali habadi ta de aduna let us hope for the best Wangoi Assembly Constituency Manung Chenmad Labor Wangoi Khaidem Amadi Lai Frakpam Anigi Tainaba Venus Ibobi Poultry Farm Pada Infal Torel Torban gi Nongchuk Thangba Sarukta Ngarang September gi tang Taraga Tarit ki Ayuk Pung Mariga Minute Kuncharom Tarakpada Fit Yankai Hena Kaiduna Lakpadu
ACC की MLA Khuraizam Loken kan hotnabadagi ngasi nongalamdai pung anirom tarakpada torban thingduna ising changhandaba ngamle haina Self Help Club ki advisory Wairokpam Devendrona phungdorakhi तसेंना मसी चियन काबिसदा अवाबा नंगिबा नागी फार्म तौथोकिबा दगी लौ मयाम सिबा हाइबा बाजार जिंगिदमतसु अखोई शेयर क्लब लाइफाबी मार्केटगी नुंगाइतबा पेंदबा नत्रगना थमोइदा खितंग मोगी दमता अखोई नुंगाइतबा फोंदोकचरी Amaromda Wangoi da Tingel Kai Kibadu Tinkibaga Lina Maya Lambi ki Sarukta Kongoi Soroktagi Paubitek Faubuki Lambi da Gari Chatpa Yaram da Badasu Chatok Sinyare at Dubungayo Farm Sindi Imai Maying Tatri. Ex-Minister Oinam Lukhoigi meeting Makada BJP Wangoi Mandal Nasinduna Haukiba September Gitang Taragataret Wangoi Kaidem Amadi Laifrakpam Aniki Tainaba Infal Turel Torban Kaiduna Sohalaba Wangoi Kendrigi Tongan Tongan Fam Sing the Hangliba Relief Camp Sing Amadi Ising the Tumzinduna Lakraba Duga Relief Camp the Gilataba Atopama Fam Sing the Changja Fam Lauduna Laba Imung Sing the Tangai Fadana Nomagi Changdraba Yadraba Cheng Chak Hawaii Changhai Tautum Amadi Atay Atopopolam Sing and Tokpani Haiduna BJP Wangoi Bandalgi Vice President Taunajam Sanatumana Fundoraki. Kai Kunajagiba Ningon Panjarabada, Onam Lukoisina, ex-minister, Lamzu Makada, BJP, Wangoi Mandanga, Puna, Kusam Naraga, Awabataba, Likim the Lagosing, Amadi Inu, Awabataba, some Tumbada, Shoba, Ning to Kankataraga, as in Wapai Namjaba, Sheng Cha, Hawaii Shanghai Kadam, Namjaba Kadam, Matim Panjabani. Makatarak Poina, Yumnam Hoidrom, Melekai Oina. Handak ising jaws na yum thum kraba yum sing thama fawba changba yadaba yaugani aduga hana ngasi tengbang polam sing pibiba ex MLA Oinam Lukhoibu chamungbam Bimolatana thagatba phungdolakhi Ichauna awaba nanglaba Thobal Kendragi imung chatret lomda Kendra sigi MLA hanegi CM o Ibobigi Maikaidigi Nongmada tangai fadana changba chana thaknaba polam kya ngasidagi genthokba hokre ngasi Kendra sigi MLA gi machanupa su oiriba MLA o Surja Kumarna leisang them khong manungdagi ichauna chaithing piraba imung chaniga marfu romda chana thanaba polam singadu yenthokpa hauraduna MLA Surja Kumarna khanghaudana Thobal Turel chaurakibaduna maram oiraga Thobal Kendra gi mafam kya khetri leikai wangwataba mathak leikai wangwataba Dr Maning awang leikai Thobal Bazar maya ningombam sabal tongba Moijing lay sangthem amadi thaudam chingba mafam sing da chauna chaithing pire maruina ngagi farm kyama manghan khrei phau kayam manghan khrei Manipur gi economy gi fibam yamna phatana leiringai cheragasda lomi singsu amuk wabana khamthingle maramasa Manipur gi governor na aikoi gi hanadagi su hiram kyadagi waduna talaklaba farmer sing asigi khanbiduna mari leinaba lenga ki fishery department amadi agricultural department ki mioi sing thabiduna ichauna mang takhalam laba lofam sing amadi ngagi farm sing asi ningthi nei chinan biu hauzik su pandemic ki mawongda nga sing asi sira ga takhalak palepte lomi singi khanbiduna masida lenga ki oiba achowa meeting ama thambina ba governor ki pukning chingsiladuna handaki khanghaudana tholakhiba ichawadu mayokna bada lekai gi club amadi volunteer sing lobi khiba chawrpa thodang singbu MLA na apen ma phungtokhi Mostly akhoi fishery department, agriculture department, maangriba mayam sing se assess taunaba. We need to assess this properly. People are suffering like anything. The farmers are suffering like anything. All these farmers are dependent on these fish farms and especially those who have lost paddy fields. I would like to request to the Honorable Governor, the department assess how many farms has been losses. Wangoi Kaidem Amadi Laifrakpam Anigi Tainabada Infal Turel Torban gi Nongchup Thangba Sarukta September gi Tang Taraga Tarit ke Yuki Pung Mariga Minute Kuncharom Tarakpada Fit Yankai Hena Karakpadagi Mayang Infal constituency Mafam Kara Ising Charoktuna Ngayok Farm Kya Pathoktuna Chen Bahorkum Matamda Jirai May Lekai Delaiba Wahingbam Gaura Hari Jahi Yankai Gamanga Apokpo Wahingbam Gaura Singna Jirai gi Komsang Local Delaiba Magi Farm da Ising
ꯆꯥꯎꯈꯠꯇ꯭ꯔꯤꯉꯩꯗ ꯐꯥꯒꯠꯇꯨꯅ ꯊꯝꯂꯝꯕ ꯉꯥ ꯂꯧꯈꯠꯄ ꯆꯠꯈ꯭ꯔꯒ ꯑꯌꯨꯛꯀꯤ ꯄꯨꯡ 7:30 ꯇꯥꯕ ꯐꯥꯎꯕ ꯌꯨꯝꯗ ꯍꯜꯂꯛꯇꯕꯗꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯥꯕꯨ ꯊꯤꯕ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯉꯔꯥꯡꯗꯒꯤ ꯍꯧꯔꯒ ꯃꯌꯥꯡ ꯏꯝꯐꯥꯜ ꯀꯦꯟꯗ꯭ꯔꯒꯤ MLA ꯀꯣꯡꯈꯥꯝ ꯔꯣꯕꯤꯟꯗ꯭ꯔꯣ ꯃꯁꯥꯃꯛ ꯌꯥꯎꯅ ꯃꯌꯥꯡ ꯏꯝꯐꯥꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯄꯨꯂꯤꯁ ꯄꯔꯁꯅꯦꯜꯁꯤꯡ SDRF ꯃꯅꯤꯄꯨꯔ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯂꯣꯀꯦꯜꯒꯤ ꯚꯂꯟꯇꯤꯌꯔꯁꯤꯡ ꯑꯃꯗꯤ ꯇꯤꯝ ꯔꯦꯁꯀ꯭ꯌꯨ ꯃꯅꯤꯄꯨꯔꯒꯤ ꯊꯧꯃꯤꯁꯤꯡꯅ ꯀꯟꯅ ꯊꯤꯕꯗꯒꯤ ꯃꯥꯒꯤ ꯐꯥꯔꯝꯒ ꯍꯦꯛ ꯊꯪꯅꯅ ꯂꯩꯕ ꯊꯧꯅꯥꯎꯖꯝ ꯖꯌꯟꯇꯒꯤ ꯐꯥꯔꯝ ꯑꯁꯤꯕꯨ ꯍꯛꯆꯥꯡ ꯑꯣꯏꯅ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 2:30 ꯇꯥꯕ ꯃꯇꯝꯗ ꯐꯪꯕ ꯉꯝꯈ꯭ꯔꯦ꯫ ꯌꯨꯝꯅꯥꯝ ꯅꯤꯀꯦꯟꯗ꯭ꯔ ꯃꯩꯇꯩꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯉꯔꯥꯡꯗꯒꯤ ꯑꯩꯈꯣꯏꯅ ꯃꯥꯁꯦ ꯄꯨꯡ 7:10 ꯃꯥꯁꯦ ꯍꯜꯂꯛꯇꯕꯗꯒꯤ ꯀꯦꯟꯗ꯭ꯔꯁꯤꯒꯤ ꯑꯣꯅꯔꯦꯕꯜ MLA ꯂꯣꯀꯦꯜ ꯚꯂꯟꯇꯤꯌꯔꯁꯤꯡ ꯑꯩꯅ ꯍꯥꯏꯕꯗ ꯊꯣꯛꯇꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯁꯄꯣꯔꯇꯔꯁꯤꯡꯅ ꯃꯥꯁꯦ ꯐꯪꯅꯅꯕ ꯀꯟꯅ ꯍꯣꯠꯅꯖꯕꯅꯦ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯉꯔꯥꯡꯃꯛꯇꯤ ꯐꯪꯍꯧꯗ꯭ꯔꯦ ꯑꯗꯨꯕꯨ ꯉꯁꯤ ꯄꯨꯡ 2:30 ꯇꯥꯕ 2:30 ꯇꯥꯕ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯑꯩ ꯏꯌꯥꯝꯕ ꯖꯌꯟꯇ ꯃꯥꯒꯤ ꯍꯦꯛ ꯊꯪꯅꯕ ꯐꯥꯔꯝꯁꯤꯗ ꯃꯥꯁꯤ ꯂꯩꯔꯝꯃꯦꯅ SDRF ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯑꯔꯥꯝꯕꯥꯏ ꯏꯆꯤꯟꯅꯥꯎꯁꯤꯡꯅ ꯐꯪꯉꯦ꯫ All Manipur Wari Liba Association and Research Center na sinduna Kongba Uchekon Chongabi de Leba Samurai Lapam Khogendra Mandapta Satharak Nimit Tarani gi workshop come production of narrative arts on Mahabharat Bhisma Parva ngasi Lushin Kre Lushin bagi Tharamada da Thongju Kendra gi MLA TS Bishwajit Padma Shri K Sanathoiba EZCC Kolkata gi Board of Governors ki member Buddha Chingtham Art and Cultural gi Joint Director G Dharmadas na Chingbana Sarukaki Tharamada da workshop asi production oina wari ahum phongbi mayamda khudol tamki Tharanga mani lenana Biswajit na phongdokibada Prime Minister Narendra Modi na Manipur da laklamda Manipur gi culture yaugdaba India gi culture mapung fade Manipur gi sanaroi yaugdana India gi sports mapung faroi haina lamdamasi gi maru oiba singthanarami kanagumana Prime Minister gi khongchana du bulana puthokna ba honari basi larik laishu hairaba naha singna isagi oiba warep lobiu haiki ꯑꯩꯈꯣꯏ ꯉꯁꯤ ꯏꯃꯥ ꯏꯄꯥꯅ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯂꯩꯕ ꯑꯍꯜ ꯂꯃꯟꯅ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯊꯥꯗꯔꯒ ꯂꯥꯏꯔꯤꯛ ꯇꯝꯕꯤꯁꯦ ꯏꯁꯥꯒꯤ ꯀꯟꯁꯥꯏꯟꯗꯣ ꯁꯤꯖꯤꯟꯅꯔꯀꯥꯟꯗ ꯏꯁꯥꯅ ꯗꯤꯁꯤꯖꯟ ꯂꯧꯔꯀꯥꯟꯗ ꯏꯁꯥꯅ ꯂꯩꯒꯗꯧꯔꯤꯕ ꯄꯣꯠꯇꯣ ꯑꯐꯕ ꯈꯟꯕ ꯉꯝꯕ ꯄꯣꯠꯇꯣ ꯁꯤꯖꯤꯟꯅꯕꯤꯌꯨ ꯍꯥꯏꯗꯅ ꯑꯩ ꯅꯍꯥꯛꯁꯤꯡꯒꯤ ꯉꯁꯤ ꯇꯟꯖꯥꯁꯦ ꯈꯪꯖꯟꯖꯔꯤ ꯏꯁꯥꯒꯤ ꯏꯅꯥꯛ ꯏꯁꯥꯒꯤ ꯇ꯭ꯔꯦꯗꯤꯁꯟ ꯏꯁꯥꯒꯤ ꯀꯁꯇꯝ ꯏꯁꯥꯒꯤ ꯂꯩꯔꯤꯕ ꯄꯣꯠꯆꯤꯟ ꯃꯌꯥꯝꯁꯤꯡꯁꯦ ꯀꯥꯎꯔꯒ ꯑꯇꯣꯞꯄ ꯖꯒꯥꯒꯤ ꯄꯣꯠꯆꯤꯟꯗꯨꯅ ꯀꯜꯆꯔꯗꯨꯅ ꯉꯁꯥꯏꯒꯤ ꯗꯤꯖꯥꯏꯟ ꯏꯁꯥꯗꯨꯅ ꯆꯠꯇꯕ ꯌꯥꯔꯣꯏ ꯑꯥꯏꯗꯦꯟꯇꯤꯇꯤ ꯑꯣꯏꯕ ꯏꯁꯥꯒꯤ आइडेंटिटी नापसी सागी विशेष सुना सागी लेबा वसादना नापी याचे पले बावदो है Laibaki oina lining thau sanamahi sanglen haing khongban ufung yumfam da meragi nongma panba ningthokaba numitki ayuk pung 9 tabadagi sana lup konyai chanduna amadi Lining thau sanamahi kokthol phambak thakta puduna kangla laifam lengi nungjing ikondagi iru iseng loruna bagidamag khongsan gani haina Lining thau sanamahi temple board ki member secretary Maishnam Sivadata Luwangna Lining thau sanamahi temple board haing khongbal ufung yumfam da pawmi singa unabada phongdokre mahna makhata na hozik oirakli balai baki tangtulai ta da fiba masda mahausadagi nusi chanana laminaraklaba yelho furup singi apunba khongchet ama oina chahi khudingi pangthoktuna lakliba meragi chauren hobagi khongchet asi yamna maru oirakli mahausadagi pangthoktuna lakpa kanglagi nungjeng ikondagi iru iseng loduna leibaki aruba thoramama oina manipurgi chingmi tami yelho furup singi apunba khongchet ama oigadoriba khongchet asi lining thau sanamahi temple board kaloinana sana konung uttara sanglen ukal amadi inat lining gi loop singapurna khusamnaduna pangthokminagani phongdoki mahana makhatana sanamahi lining khongchet asida amaiba amaibi pena pung isai thangta sagol tongba langden amadi chingi yelho furup sing yauna lining loi kyana salai tarit ki firal paituna sarukyagani khongchet asida lining thau sanamahi temple board ki makhada leiriba amaiba amaibi loishang umanglai loishang kabui loishang khelchanglon loishang ningol piba loishang wari liba loishang pung isai jagoi loishangna chingba kayasu sarkyagani leibaki yaifanabgi damak pangthokadoriba thoramasigi lining khongcherasna yaurakadaba kesampat kangabam laikai wahengbam laikai uripo khwairamban ima kaithilgi akoibada leiriba club mairapaibi amadi lai committee loinana irei chapumna makna sarukyaminasi haina mahakna makhatana phongdorakli DFO Thobal gi meeting makhada Range Forest Office Kakching na sinduna ramped Raising and Accelerating MSME Performance Scheme gi makhada Handloom and Handicrafts for Catering to Tourism Industry haiba hiramda numit humni chupna chathagadaba Capacity Building Training Workshop amanga sidagi Kakching District ki Waikhong High School da hotokre ngasigi training hotopagi thoramadu DFO Thobal Dr. L Zesili
Rents Officer Kakching Sundar Huidrom, Wangu Bid Officer L Ramananda, Palel Bid Officer N Bikramjit Amadi Waikong Bid Officer N Brozena Mathang Sitna Atoiba Mithung Singwaina Sarukyaki. Ngasidagi hogdokiba workshop adda Industrial Product Designer NIP Oven Sukumar Singh 30 years experience in pottery, Samjit Sabam, Ibomcha Singh, Amasung 10 years experience in can and bamboo, Abujam, Arun Kumar Singh na resource person Singh Oiduna, handloom and handicrafts for catering to tourism industry, Haiba Hiramda, Wangangki. Legal Aid Club Project G Amadi Manipur State Legal Services Authority Anina Punna Sinduna Androgi Kasturva Gandhi Valika Vidyalaya School da Poksho Ek Prohibition of Child Marriage Act Basic Child Rights Topic Singasida Legal Awareness Campaign Pangtokre. OSD Masalsa K.S. Romita, former Vice President, All Manipur Bar Association B. Supriya, Headmistress Kasturva Gandhi Valika Vidyalaya, Y. Rani Rose Amadi, Board Committee Project G, Samson Chingbana Sarukyaki Campaign School Sigi Mahiroi, Chahungayang Khairom Amadi, Teaching Amadi non-teaching staff Singna Sarukyaki. Dongan District Singda Legal Rights Amadi Egg Sing Kanghanabagi Campaign Si Leptana Chatazarakpani, Uhaidaba, Tahidaba Tokto Kya Tokiba Amadi Kibadagi Natraga, Ikaibadagi Haidokta Kya Yauribani, Problem Kya Du Legal Aid Club Project Gina. Kupna Tizilaba Matungda Fatraba offenses Singdagi aware Ohenaba, culprit Singu Fangfam Tokpa Cherak Fanghanaba, Canada Karam na Wakat Katake Kanganaba awareness campaign Singa Sitorpani. Angang Singbu sexual offenses Singdagi protect Tonganaba Pokso Egg Asibu Kidaba Tobiganu Masina Kadai Faba Angang Singbu protection Pibage Amadi Mara Leraba Mui Aduna Kayam Satiba Cherak Fangbake Haibadu Kangnaba Hotnabio Haibadu awareness is the Takli Hari. Plea bargaining right of prisoners and under trials provisions for bail sabi hiramda nomugi legal awareness program amangasi Manipur Central Jail Sajiwada Pangtokre. District Legal Services Authority Bishnupur na sinduna pangtokiba legal awareness program aduda District and Session Judge Bishnupur su oiriba District Legal Services Authority Bishnupur ki Chairman Samom Bizen, JCM CJSG Bishnupur Binesuri Maipam Amadi, Legal Aid Defense Council Bishnupur ki Chief Y Ramananda su Sarugyaki Bagaloinana. Sarugyaki Basingna Hiramaduki Matang the Wanganki Bagaloina, Jail the Lady Basingna Interaction Program Masupang Toki. Manipur Zoological Garden Iroisemba Ising Tumbana Maram Oraga, Ju Ying Balakpa Muising, Haukiba, Tang Taraka Taretagi Tingdona Lakibadu Makataba, Order Matok Trubafova, Ju Ying Balakpa, Muising, Jangba Tinkigani Haina, Manipur Zoological Garden ki Director Elvira Mongol na Tokpa Cherol Amana Kangalakli. Hauzik Sanabagi Poi Koigi, Senior Sports Journalist Bayani Thousand Tagi Lobirasi. Maharashtra gi Aditya Baleska na Tamil Nadu gi Anurag Reddy Bumaiti Papiduna All India Tennis Association AITA Men's 1 lakh National Ranking Tournament ki Men's Singles ki title lawkre. All India Tennis Association AITA gi meg makhada Manipur Tennis Association asina sinduna tha sigi tang taramanga dagi Officer Club Lampen Pata State Taranithoi gi nupa macha tennis sanaroi kuntrana saruk yaduna chatharakhiba All India Tennis Association AITA Men's 1 lakh National Ranking Tournament ngasi loisan khre. Loisan bagi thoramda Rims ki anesthesia gi hana Head of Department oiramba Dr. P. Nisikanta amadi Manipur Tennis Association ki President Ais Ibotombina thorumapu sing oikhi. Chatharakhiba tournament asigi ngasi chanakhiba men singles ki aroiba match ta Maharashtra gi Anurag Reddy na Tamil Nadu gi Aditya Baleskar bu set ani sino taruk mari amadi taruk mari da maiti bu piduna title lawkhibani. Men's doubles ki sanakhiba roiba match ta West Bengal gi Orban Wed Roman amadi Maharashtra gi Aditya Baleskar gi Jurana West Bengal gi Mayan Tiwari amadi Surya Siddharth ki Jurabu set ani sino taruk ahum amadi taret taruk tamaiti piduna title lawkhibani. Tournament asigi men singles ki title lawkhiba Maharashtra gi Anurag Reddy da trophy ge loinana seloina lupa lising taranithoi runners up takhiba Tamil Nadu gi Aditya Baleskar da trophy ge loinana seloina lupa lising dipan ge samri men singles ki semi finalist ani da trophy ge loinana seloina lupa lising mari ga 4 yankai
quarter finalist trophy ga loinana seloina lupa lising aniga chanipan yankhei ani suba round mai pakiba singda trophy ga loinana seloina lupa lising amaga chatre yankhei amadi round of 32 mai pakiba tennis sanari singda trophy ga loinana seloina lupa lising aniga chani piduna pongning thawatki men's doubles ki title laukiba West Bengal gi Oran White Royan amadi Maharashtra gi Aditya Baleskar gi Jurada trophy ga loinana seloina lupa lising taruga chani runners up takiba West Bengal gi Mayan Tiwari amadi Shaurya Siddhartha trophy ga loinana seloina lupa lising ahunga chanipan semi finalist sangkiba sanaroi singda trophy ga loinana seloina lupa lising amaga chamapan amadi quarter finalist singda trophy ga loinana seloina lupa lising amaga chani round of 16 mai pakiba sanaroi singda trophy ga loinana seloina lupa chanipan piduna pongning thawatki pangthokiba tournament asigi men's singles ki title laukiba Maharashtra gi Aditya Baleskana pangthokiba tournament asida mahangna pikiba performance singi matangda network asiga akananu unabada phongdorakibada. My name is Aditya Balsekar. I am from Mumbai, Maharashtra. I've come here to play the ITA 1 lakh held in Imphal. I won against Anurag Reddy in the finals. Score was 6-4, 6-4. He played an amazing match. I think overall the level was pretty high. And yeah, happy to get the win today. And yeah, looking forward to come here again. Just one more thing, I would like to say thank you for all the organizers and sponsors. It was a very good conducted tournament. Waters and bananas are provided, and there was Empire as well. So yeah, looking forward to come here again whenever they have next. So thank you again. My aim, is to hopefully play in the Olympics, coming Olympics, play Davis Cup, Grand Slam. Yeah, Grand Slam. The short-term goal right now is that, and then keep up and improving my game. And yeah, I'm training right now in Mumbai under Navdeep Singh. I've been with him for last 6 to 7 years, and yeah, I'm happy to get the title, and yeah, so yeah, thank you. Nipumapan Suba Senior Women's 11 Volleyball Championship ki aroi bam match ta Manipur Police Sports Club amadi ACYC Senjam Chiranga sanaragani All Manipur Volleyball Association gi meng makhada tha sigi tang 19 gi team 3 grubani thongna khaidutuna Kumalampak Sports Complex ki National Sports University gi volleyball ground chathariba Nipumapan Suba Senior Women's 11 Volleyball Championship ki ngasi chanakiba ahanba semi-final match sa Manipur Police Sports Club na KYLSC Kasi Khulbu set ahum ani kunmanga kuntaret kulumdoi kunmanga taramanga amadi taramanga mapanda maitiba piduna final changkhibane ani suba semi-final match ki sanakibada SCYC Senjam Chirangna SDBA Senapatibu set ahum ama kunmanga kunipan kuntaru kunmanga amadi kuntaru kunmarida maitiba piduna final changkhre. Amaromda Association asina sinduna ngasi degi team kunithoina grumari thongna kaidutuna Kumalampak Sports Complex ki National Sports University ki volleyball ground da Nipumapan Suba Senior Men's 11 Volleyball Tournament hokre ngasi ahubuni ki sanakiba ahanba match ta TRYBC Ukrulna Eagle Ukrulbu set ani ama kulumdoi kunmanga kulumdoi amadi taromdoi tramanga da maitiba piki ani suba match ki sanakibada DBA Thobalna ICYCL Balaram Kunbu set ani sino kunmanga kunithoi kunmanga taramarida maitiba pikre ahum suba match ki sanakibada YMDO Hairangoi Thongna National Sports University bu set ani ama ani taramanga kunmanga taramari madi taramanga taramathoida maitiba pikhi mari suba match ki sanakibada SSC Sanapatina SLYSA Samurobu set ani sino kunmanga kunmathoi madi kunmanga kunmathoida maitiba pikre ground asida ngasi degi team 12 na grumari thongna khaidukuna kunmari suba Subjunior Boys 11 Volleyball Championship ki ngasi ahubunumit ki sanakiba ahanba match ta Amim YDO Mayang Imphal na DBA Thawalbu set ani sino kunmanga kulumdoida maitiba pikhi ani suba match ki sanakibada YPC Isokna Pasi Kamjongbu set ani sino kunmanga kulumdoi
kunmunga kunithoida maitiba pikre ahum suba match ki sanakibada UNT top sipaina NYBA naiba naurembo set ani sino kunmunga kunithoi kunmunga kulumdoi damadi mari suba match ki sanakibada ISBA haikrujamna PBA paurabi bu set ani ama taramanga kunmunga kulumdoi amadi taranipan taratarukta maitiba pikhi Ahanba yumna Manau Sinaba Memorial First Division Football League ki ngachi sanaki ba match singda UFC Bisnupur amadi WYC ngaikong kuno mai pakre District Sports Association DSA Bisnupur ki meng makhada tha sigi tang tara manga dagi team mapan grubani thongna khaituna mini stadium DSA Bisnupur de sathari ba ahanba yumna Manau Sinaba Memorial First Division Football League ki ngachi sanaki ba ahanba match da WFC Bisnupur na BFA Nasobu goal taret amada anisuba match ki sanaki bada WYC ngaikong kunauna isok FC bu goal ani sinoda maiti pikre Thagachari boyai makataba sanabagi paumu pisari haukiba September gi taraga marida Sion Auditorium Kochi Kerala da pangthokiba Kochi Fight Night Amateur Kickboxing Fight ta kezi yankhai gi makhada sar yakibada gold medal laurakraba Bishnupur district ki tawbokpi mayalekai ward number ani degi Haishnam Nelin apokpa Haishnam Nageshwar amadi apokpi latabu taramna uktona pukning thogatpagi thoram ama pangthokre tawbokpi welfare club na sendana pangthokiba thoram aduda tawbokpi welfare club ki thawmi sing amadi tawbokpi khungangi miyamna saruk yaduna gold medal lauraklaba Haishnam Nelin da achamba khudol potpi duna lakadaba tournament kyada mai paktuna khunganga sigi dana tana Manipur gi mingchat puraknaba yaifaba mangol supiki Hazil silakpada maruiba pau amkhana pisari Sakhangdaba singna Nambol Saba Laikai da ambush tawbada kuntraga humdai suba Sam Rifles ki personnel ani laikidre manga sokpada ki laikana krai Miyama police na phaki haibagi wahawdagi miyamna ningthau khongda tidim lambi thingjalure makata na wakari pham chathakrai amadi Green City ohenaba chahi kungi matamdugi lengak na Imphal City da thakiba upambi khara PWD na drain sembagi thabakta yanthakre nasigi oina di ISTV na sandokpuri ba pawmatang solution jare mireng tabiri ba pumna ma pom khana khurjare